इंडिया की लोक खुबगी हिदाक्तगी गंबिया अंगांग हुंपुगा तरुक सीरे वर्ल्ड हेल्थ ऑर्गेनाइजेशन ना खंगलकपदगी थिजिनबा हौख्रे साउथ अफ्रीका की गंबिया अंगांग हुंपुगा तरुक सीखिबगा इंडिया दा सुंगबा लोक खुबगी हिदाक मरी लेनरंबा याबगे वर्ल्ड हेल्थ ऑर्गेनाइजेशन WHO ना वार्निंग तौरखरे अमदे हरियाणा दा लैबा फार्मास्यूटिकल फार्म अमना पुथोकपा लोक खुबगी हिदाक मखल मरी की मतंगदा गवर्नमेंट ना थिजिनबा हौख्रे इंडिया गवर्नमेंट के हेल्थ एंड फैमिली वेलफेयर मिनिस्ट्री दगी फंगबा पावगे लिखुन नमगी मतुंगिन हौखिबा सेप्टेम्बर 28 दा वर्ल्ड हेल्थ ऑर्गेनाइजेशन ना इंडिया के ड्रग्स कंट्रोलर जनरल ऑफ इंडिया DCGI दा लोक खुबगी हिदाक सिरप अदुगे मतंग दा खंगलखिबने वाफम असे सेंट्रल ड्रग्स स्टैंडर्ड कंट्रोल ऑर्गेनाइजेशन ना हरियाणा की रेगुलेटरी अथॉरिटी दा पुखलखिबगा लोइनना यामना कुपना थिजिनबगी थबक सथब हौख्रे हाइना पावगे लिखुन असिना फोंदोरकले लोक खुबगी हिदाक सिंग अदु हरियाणा के सोनेपत लैबा MS मेडन फार्मास्यूटिकल लिमिटेड ना साबनी हाइना पल्लदुना पावगी लिखुन सिंग हाई हाइरिबा लोक खुबगी सिरप असे गंबिया खक्तदा एक्सपोर्ट तौबने पुथोकलिबा हिदाक मखल असे सिजिनबगा अंगांग हुंपुगा तरुक सीबगा मरी लैनै हाइना फोंदोरकलिबा वाफम असिगा मरी लैनना हिदाक अदुबु सुंगलिबा कंपनी की माइकैदगे हौजिक फावबा करिसु फोंदोरकपा लैत्रे दिल्लीगे पीतम्बरादा लैबा फार्मेसीगे एडमिनिस्ट्रेटिव ऑफिसु ngarang ayuktage adumak thonglonduda laikhre World Health Organization na de hidak adu West Africa da laiba laibak adu khakta natana atai dagi thadok lamba yai haina phongdok paga loinana malemgi mafam kaya da su yoramba yabage oithok pasu lai haina su phongdorok le ngahan World Health Organization ge chief Tedros Adhanom Ghebreyesus na paumi sing da phongdok hibagi matungin na lo khubagi hidak mari adu angang sing da kidney yamna sogan baga loinana angang humpuga taruk sikhi baga mari lainai Ministry of Health and Family Welfare dagi phangba pawgi likhun sing na hai World Health Organization na hojik phawbagi oina hidak makhal sing aduga angang sing laikhidaba aduga chapchana mari lainai haibage akupa sing amade photo na singba tharakpadi laitre pawgi likhun sing na hai lok khubagi hidak makhal mari duge sample sing central amasung regional laboratory sing da tharagani amade madugi phal numit nini gi manung da lakane protocol gi matungina India gi mapanda thadokpa hidak khudingmak hidak sing adubu lauriba laibak aduna test tawgadabani haina palladuna pawgi likhuna sin hai hojik lagleba wafam de Gambia da hidak sing adu test tawba matamda kari kari phattaba pot yauribagi haiba khangkhidabanu haiba asine World Health Organization na section na bakhangalakhiba lok khubagi hidak makhal mari adu de promethazine oral solution Cofex Melin baby cup syrup Macop baby cup syrup amasung Megrip and cold syrup ne Checksin na bakhangalakhiba wafam aduda World Health Organization na hai hojik phawba hidak adubu sungliba manufacturer na polam sing adugi quality amasung safety gi matangda kariyama ta khangalakpa leitri adubu hidak sing adugi sample sing test tawbada yawba yabagi changdage henna diethylene glycol amasung ethylene glycol sing yawba thengnare chang henna yawramba thengnariba polam sing ase miyoibagi hakchangda sogalli amade khudong thiba thongningai ni haina palladuna World Health Organization gi cherol aduna hai riba posak sing asina puknaba oba khonghamba mapan thokpa yadaba koksikpa amuk budi mangba madde kidney da soghanba makhal ge toxic effect sing thoglakpa galoina masina maram moiduna siba yai haina su phongdorok le aroi bada tabi riba pumnamak pu thagachare